Election da vote lepliba candidate sing dagi voter singna Sel Louthoklaga Mikhal Thengnahanba Mahutta candidate sing aduda voter singna Oina Angamba Mateng Pangsillaga Mikhal Thengnahansi Masina candidate aduna mai paklaba matungda constituency adugi miyam amadi state asigi issue sing da thamoi singna thabak tawba ngamgani haina senior development committee kakching ke hais kalacharna Wafamasi committee asigi mitiyang makhada kakching khunawgi tongan ba miyamna masa masagi mayumda lokpa pausing khaina duna sugnu SC da lak kadaba election da mireb oinana ba thorang tawriba M Binod ta mateng pangbagi thoram da phongdokhibani committee asina senduna tha khudingi pangthokpa leader meet ke thoram ga punna M Binod ki yumda pangthokpa thoram aduda kalachana makhataraduna committee asina sugnu AC gi miyam maroina kakching khunawgi miyam ga khutsamnaduna constituency asida afaba mihut khannana ba thabak kaya paikhat khigani maram asina miyam nasu committee asina paikhat liba thabak asida mateng pangbiduna sugnu AC bu Manipur da tamjana pham oiba SC ama oihanba oinana ba honamina si haiki तम सांगने देखे निम्न दिन लाभा जलो करवने सुने भी बाप ये मैंगले मत बिनो चिंगो बो लाकतरी बा जमले इलेक्शन नसीदा कोई लोग ना माँ मतम तकी वखलों द नत बदाय कोई कदम मंगना माँ बो मतें पांगे हरेगा सुचे सुचे माँ बो माय पान बंगम माय बसे कोई भी सीनियर डेवलपमेंट कमेटी की अनिंग बामनी केंद्र से की ओलक कदमो हम निम्न थो मंगन तो उधर बखोते बसे ऐसे की फौजिना चिंतित तो पीडी रहेगा केंद्र से AFABA ओना मोहना बता ऐसी पालन ओना बा मैं पालन हापला बसे ऐने काव दबा मुझे मुझे ले दो बसे ऐसे की फौजिना मैं खेलने में कुछ चीज़ नहीं